Imphal West District ki manung chanba Naikon Long Khul dagi sakhangdaba singna phakiba serto thang kom nongmai na kaptuna hatlamle. Manipur Police ki Special Commando Team amana kongbadagi khulngakpa miyoi manga phakibagi mayokta ngasi nongthil dagi Imphal ukrul lambi matam kaktana thingba hokre. Amasung Biswakarma Numit Kamari Lena Leba Asagi Traditional Artisan Amasung Craftsman Singh Yokhanaba Pandam the Prime Minister na PM Biswakarma Scheme Hogdokre.